Mayam Muhammad Kali Review Taramokchari, Nasisu Mayamidamata, Pudu Lakchariba, Movie Sigimamina, Sampradaini, Supini, Suda Posani, Movie Mamina and a Hypocat of Data. Movie Sigi, IMDb rating Karpalabda 5.6 Pangli. Movie C, Crime Comedy Amusung Trailer Movie Amani. Although movie Sida Todo Hindonga, Saktam Lak, Singing Marakta, Sivaji, Dhanras, Director Sudhir Sriram, Producer Sivaji Masamani. Wari si chamchamba family amani aduga makoi punsi mahinga si yamning thijana sadida sathaduna lakpani adu makoi punsi dura nomadi ikhang khaudana crime gi situation ama lakhe aduga hoji makoi da leriba problem asina karigumba masiga wafam ase karigumba mi atopana khangkhe bataragadi makoi imung ase pumang mangani maramaduna makoi na tawriba crime adubu matau karamna loli habidugi matang aduda movie si namlibani Aduga movie sida chamjaba mi singa se matau karamna criminal oikhi habdo akoina movie si yelaka mayamna khamigani movie si oi liba matamda karigumba soikhiba lankhiba yawba taragasu mayamna ngapigani movie si gi hawpada akoina Sriram koba panchayat secretary oiba nupa amabu uba phangli aduga mahaki family da mahaki nupi Uttara amusung mahaki machanupa Mithil habasi lei mai machanupa se khara lamhen to henba amusung mathong yamna sadaba nupa morami Nami Kudigi Kanagu Misagamaka Kana Hodradi, Sakchang the Bay Moni, Aduga, Mnomana mi Mako to Waiba, Nomana, Migi Makonker to Tekba, Madui Mataka Mahakase, Reels number Yamna Pamzava, Misagamorami. Aduna Halitang Halitam Mahak, Video Namdana, Adamoklerami. Aduga Mahakinipi Uttara Sesu Yamna Kahena Saganba, Amasung Halitang Halita, Miga Yamna, Kanachinaganba, Pimorami. Sriram Haribanapasi, Panchayat Secretary Oribanina, Noma Mahaki Malakta, Guna Maladana, Lamamagi Matanda, Soitopiro Hadana, Ayavala Walaki, Maduda Sriram Yaramde, Sriram Haribanapasi, Tamoyam Singjaba, Asumachaba Misagamani, Maramaduna, Pashanusa Piduna, Mahapulay Nabahone, Madu Mutada, Sriram Kiramde, Adu Bataragadi, Nanginu Piamasung Nanga Ngang, the work in Neptoguni Hadana, Nupadan Haraki, Madura Sriram Harak Vasina. Nana Mahapu Makoibo, Matokaram Nakim Nepto Tribunal, I Kim Nepto Nava Lambi Taki Hadana, Mahano in Haraki. Mapa Magna Masaki Nepto Yarame, Amusong Makin Pitusuki Nepto Yarame, Mato Urba Matamda Somlakanda, Gunda di Yamangak Jeremy. Karigino, Nangna, Nakoi Mumanungi missing at the bow, Aina Kinepto when Hydra, Harapomatam like Kiki Hadi Hydratana, Nangna Oina Makoibo Panabukilambi Talipse, Karigino Hadangai. Madura Sriram Herald Pasana. Nang Agi Chan Pabu Pagani had no Kajarivido, Gaidung the Su Oiroi, Madam de Agi San Pado Matongam Sadaba, no Magi mi Kano Rogadi, Penzataba, Nangamani. Nang the Mabu Panayamla, Panabo Hanapataragasu, Upale Haidana, Aquina Flas Vacation Namada, Maki Masano Padana, me Amabu Mokoto Hydra Levigi, Matang se quid Uhalami. Madu Taragadi Ainang in the Puina, Kinepta only Haidana, no Padon Harapomatamda. Sriram Namuk Mahaki Nupigi, Matanda, Flas Vacuarim Lire. Makoi Munda Huran Bamalapani. Huramadu Mahara Paratana electric shock tobagi, Wadi to Dirami. Matodu Urubamatam the Tarubamatamda Somrakanda, Hunda to the Kiratuna Pakalatana Pamadri Chain K. Aduga Sriram Haributapasi, Maki, Mazanu Pasi Matong Chadi, Amazon, Markin PC, Sawal Habitaragaso, Mahana Maki, Imum Manungadabo, Yam Nushij, Amazon Makoi, complete family Ama Oirenduna, Yam Harote Yam Limine. Aduga Sriram Haribanapasina, Matamo Shengba Amusung, Corruption Yadaba Misakoi Vanida, Mahagase, Yam Ijat Lane in Jeremy. Tawatu Mahakin Peter, Makin Pada, Migi, Nupasing the Pashanung Saduna Corruption Toduna, Imung Singadu Yam Nonga Penale, Nangsuto Yadabra Hydra, He Hangi, Adubo, Sriram Nadi Yadaba Habidorami. Madagadi Mafamadru Leriva, Police Station Aduda, Constable Majointore, Aduga Constable Aduna, Makoi SIS Kadai Labano Hydra Hampamatamda. Makoi superior officer to Heralipase, Makoi SIS Kara Nupita Chopa, Matong Sadaba, Yamna Karantaba Misagamani Hadan Heraki. Adu Mahaki Mingasana Bikram Kobe Hadan Heri. Mahaki, fellow officers in Adra Mahapasu, Osipiram de, Ivdi Mahagasi, Hartan Halita, Nupianga Shakazaka Toduna, Nupale Nupiga, He, Makoi ni Hakjangi Maritamnaba Amazon, Red Light Area da He 2020 Labana Moramorduna. Makoigi, fellow officers in Amazon, policing at Dunuso, Mapo, Yan Uspida Babidorami. Tobutabu, Bikrangi Mamang the Mahaki fellow officers in Aduso, Adamaki Vasarami. Aduga Equina, Makoi police station at Duda,
Sudhir Kauba Constable Amaso Ubafangli, Ivy no Junkibo, Constable Laduni. Aduga Mahaladi, Bikram Latoriba Mong Singado, Yamna, Pamta the Bahib Doirami. Aduga Sudhir Hariba Constable Nadi, case Yamna Chawbama, Mangul Sinaba Pami, Aduga Madui case Adubo, Mahana Salt Tordana, Ma promotion Pangwa Pamli. Tobadabu, Lanmina Lancham Taragaso, Lan Mai Park City Nington or have seen the Mark Conganati. Ivy Constable Panayana, one of Taragaso credit day. Makoi Osiduna Lokitubani. Madigi Matang and the night when overfully Basi, Bikram, Kanaguma Nupi Magi Mayumda, Nupi Duga, Mark and Upali Tringi Matamata, physical or natural limely. Adu Nupi Harakli Vasina, Nang Matang Mapamasida Mohana Lalano, Kadigumba, Aginipana Kanki Vataragadi, Natacharu Hadna, Nupidun Haraki. Tawada would become Hariban Pasina de in the PC Chopli Bonina, Mahana Fanayam Hypataragaso, Mawala Widam Madagdi Sinasi Aquina, Sriram the Ubafangli. Aduga Sriram so Mahaki, Mapimaro Shaladuna, Nungtigi, Mahan office at Bagumda, Maki Gari to Tonatuna Mahak, Maki office Lalame. Office La Matamadada, Lambi Duda, Minister Lakani Haiduna, Lambi Saladuna, Bikramamsung Maki policing at the Leramli. Bikramamsung policing at Duda, Pop the Lalamni, Mantri to Tena Lakani, Sorogan Tado Haduna, Pop Pirakramni, Adubo, Bikram Manakan Manina, Mark Lambi do the Mukting Leramli. Aduga Mapam Maduda, Nupi Mana, Bikram the Irang Tordana, I Mapam Sitagi, Salan Biu Haduna, Harapam Matamaduda, Bikramna, Mapamatu lady by missing a drill in a thing latuna, Nupi do Patadoki by Mong the Urubam Matamda, Traffica to the Pandura Leriba, Siram the Yam song by K. Madigi, Siram so, I saw opposite to Ribani, Mang the Tadopa Yaraga, I couldn't Tadok Triva Carigino, I quite so young Tingley Haduna, Mapam Mother Leriba, policing a Draharami. Tawadabu aside Nadi, Sriramna, Satke have to Yaramdi. Matodura Sriramna, Pariadu Taragati, Nupidu Karita Mata Tadoliva, Aduga Nupidu Nanga, Karimari Leni Hadun Haraki. Wafumu Tarumatamda, Asai Bikram, Yan Salki, Amusum Makwini, Karangan Kanaba Habiwaki, Nankari Wetana Nanga, I wonder why see a sumna Haribin Haduna, Bikram Haraki, Madudai, Panchai Secretary Waribin Haduna, Sriram the Bikram Dharami, Tawadabu Mapamadu Leriba, Kara, Halo Reba, Opisaram Nadi. Yare Kanara Nuyari, Mapamasida, Misu Camrum lay, Video Camrum Lamni Hydra, Bikram Harami, Matoduda Bikram so, Upari Tavating Mapo Patarami. Madigi Sriram so Maki Gari Tordana, Maki Opisaduri okay. Opisadura Yopo Matamaduda, Maki Opisma Manda, Kungangadugi Mi Camrum, Maki Opisadubo, Question Roderambagi, Mongam Overfangli, Mapamaduda Gunda Masaleramli. Masino Dali Vacinati, Laliva Gunda say. Mapamadugi Emele Himini have a say, a quite a so Hangali. Mapamaduda Leriva Emele Dunadi, Kungangadugi, Mapamamada, Mi Poloi Pamama, Havidi, Crematorium Masava Pami. Aduga Maquinas Hadruba Crematorium Zagazi, Kungangi missing Adunadi Yaram Dabani, Adubo, Mantri Duna, Preserpiva Musuki Hemana, Kungadu Leriva missing at the Suki Reduna, Sri Ramda, Madugi, Ayaba Lobola Hivani. Tabudabu Mamataki Matamda, Kungi missing a Yade Hamba Wapamasi, Kangladuna. Sriramna crematorium Savagi, Odara to Piramde. Madigi, Gunda Duna Mahaki, MLA to the phone Tordana, Sriram Gowari Sana Halame. Maduda MLA Duna Karigitamote Yadrip no Hatna Hampomatamda. Kungasir the river missing Asina, Mapamasida, Madu Savagi Ayava to Yakide, Maramaduna Ai, Makoy Ayava Yaudana. Crematorium Savagi Ayava Pibangamloy, I sweat over Bangamloy Hadun Haraki. Madura Mantri Duna Mamada Pasha Pigeon of Vidamtari, Corruption Town of Vidamtari, Adubo. Sriram Nadi, Panayam the Mahana corruption to Wataragaso. I signed the Wongam Hadra Mahana, MLA to the Haraki. Somlakan the MLA to the Sakti Leriba Minia Kaladuna, Mark the Mukshadra Leribani, Adubo. Kaisulata Pasai Secretary Amana, Mahana Hariba from Singadu Yadabi Mongaduda, Somlakan the MLA to the Sovereign Wikri. Madi the MLA Duna, Marki P. Wariba, Prasan Haripanapa, Begama Pirami. Aduga Masigi Begasi, Mantri the Pirus Wadana Marataki. Aduga, Begasi Manunda Kariori Bono Habesi, Equina Matang Sidadi, Kangbangamdri. The same have Taragati, MLA Duna Mantrida, give Piribani Haduna. Ta Kudigi Asuguma Begasi, He Pivani. Aduga MLA Duna, Prasanta Haralivasi, Orinumidang Agimi, Nangine Batarake, Aduga, Begadu, Nangine the Yana section at Tamuadana Harake. Madosuna, MLA P. Wariba Prasana do, Mafama to the Gizat Matang Sida Quina Kambangam Libasi. Prasan Hariba, MLA PSA, Sri Ramga Yumtang Napani. Madigi Matangas and the Naquina Overfalivasi, Sri Ram Hariban Pase, Car Topatam Ramli.
ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯤꯡ ꯇꯤꯆꯔ ꯑꯗꯨꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯂꯣꯏꯔꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯗ꯭ꯔꯥꯏꯚꯤꯡ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯦꯁꯦꯟꯁ ꯂꯩꯇ꯭ꯔꯗꯤ ꯌꯥꯗꯕꯖꯥꯠꯅꯤ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯄꯨꯕ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯊꯥ ꯀꯌꯥꯃꯔꯨꯝ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯔꯥꯝ ꯑꯗꯨꯗꯤ ꯁꯦꯀꯦꯟ ꯒꯤꯌꯔꯗꯒꯤ ꯍꯦꯟꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯒꯠꯄ ꯉꯝꯃꯝꯗꯦ ꯊꯥꯔꯠ ꯒꯤꯌꯔ ꯄꯥꯟꯕ ꯉꯝꯗꯦ ꯊꯥꯔꯠ ꯒꯤꯌꯔ ꯍꯦꯛ ꯄꯥꯜꯂꯨꯕ ꯃꯇꯝꯗ ꯒꯥꯔꯤꯗꯨ ꯍꯦꯛꯇ ꯂꯦꯞꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯤꯡ ꯇꯤꯆꯔ ꯑꯗꯨꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯂꯣꯏꯔꯝꯂꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯤꯡ ꯇꯤꯆꯔ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯈꯣꯏꯗꯧꯗꯤ ꯁꯥꯎꯒꯠꯄ ꯌꯥꯕ ꯁꯥꯎꯒꯠꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯦꯁꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯁ꯭ꯔꯤꯔꯥꯝꯕꯨ ꯒꯥꯔꯤ ꯇꯝꯕꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯁꯨꯌꯥꯝꯅ ꯈꯥꯡꯂꯗꯨꯅ ꯒꯥꯔꯤ ꯇꯝꯕꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕ MLAꯒꯤ ꯄꯤ ꯑꯣꯏꯔꯤꯕ ꯄ꯭ꯔꯁꯥꯟꯠꯀꯤ ꯃꯌꯨꯝꯗ ꯁ꯭ꯄꯣꯔꯠꯁ ꯀꯥꯔ ꯑꯃ ꯈꯥꯝꯗꯨꯅ ꯂꯩ ꯃꯗꯨꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯥꯔ ꯑꯗꯨ ꯃꯉꯣꯟꯗ ꯌꯣꯟꯊꯣꯛꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯋꯥꯅꯣꯝꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯒꯥꯔꯤ ꯊꯧꯕ ꯇꯝꯂꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯁ꯭ꯔꯤꯔꯥꯝꯅ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯔꯤꯕ ꯄ꯭ꯔꯁꯥꯟꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯀꯥꯔ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗ ꯐꯦꯃꯤꯂꯤ ꯚꯦꯀꯦꯁꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯅ ꯅꯪ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯁꯥꯟꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯗꯤꯋꯥꯂꯤ ꯂꯥꯛꯇꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯋꯥꯂꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯔꯤꯔꯥꯝꯗ ꯈꯨꯝꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯇꯤꯆꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯥꯔ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯅꯪꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯥꯔ ꯑꯁꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯁꯥꯟꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯈꯪꯗꯦ ꯑꯩꯁꯨ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯀꯥꯔꯁꯤꯗ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯒꯥꯔꯤꯁꯤ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯁꯥꯟꯠꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯁꯥꯟꯠꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯤꯀ꯭ꯔꯝꯕꯨ ꯎꯕ ꯐꯪꯂꯤ ꯃꯁꯤꯒꯤ ꯑꯦꯁꯥꯏ ꯑꯁꯤ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯕ ꯑꯦꯁꯥꯏꯅꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀ ꯑꯍꯤꯡ ꯂꯦꯟꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯃꯤꯟꯅꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯇ ꯊꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ MLAꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯌꯦꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯕꯦꯛ ꯂꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯁꯥꯟꯠꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯁꯥꯟꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯨꯝ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯦꯛ ꯑꯗꯨ MLAꯒꯤ ꯃꯤꯗꯨꯅ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯁ꯭ꯄꯣꯔꯠꯁ ꯀꯥꯔ ꯑꯗꯨꯗ ꯕꯦꯛ ꯑꯗꯨ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕꯅꯤ ꯑꯗꯨꯒ MLAꯒꯤ ꯃꯤ ꯑꯗꯨꯅ ꯕꯦꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯌꯦꯗꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ SI ꯕꯤꯀ꯭ꯔꯝꯅ ꯎꯔꯨꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯌꯦꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯕꯤꯀ꯭ꯔꯝꯅ ꯐꯥꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯣꯛꯀꯞꯇ ꯄꯨꯁꯤꯜꯂꯗꯨꯅ ꯇꯞꯇꯅ ꯄꯨꯊꯔꯝꯃꯤ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯍꯥꯟꯕꯗꯗꯤ ꯌꯦꯗꯨꯅꯁꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨꯗꯤ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯁꯥꯎꯕꯅ ꯂꯣꯏꯔꯗꯨꯅ ꯌꯦꯗꯨꯕꯨ ꯇꯞꯇꯅ ꯄꯨꯊꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯌꯦꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ MLAꯅ ꯃꯍꯥꯛꯀꯤ PA ꯑꯗꯨꯗ ꯒꯤꯐ ꯑꯃ ꯄꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯒꯤꯐ ꯑꯗꯨ ꯃꯍꯥꯛꯀꯤ ꯁ꯭ꯄꯣꯔꯠꯁ ꯀꯥꯔꯗ ꯍꯥꯞꯇꯨꯅ ꯊꯝꯕꯅꯤ ꯑꯩ ꯁ꯭ꯄꯣꯔꯠꯁ ꯀꯥꯔ ꯑꯗꯨꯗꯒꯤ ꯕꯦꯛ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯟꯇ꯭ꯔꯤꯗꯨꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯁꯨ ꯒꯤꯐ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯁꯥꯟꯠꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯁ꯭ꯔꯤꯔꯥꯝꯒꯤ ꯃꯌꯨꯝ ꯑꯁꯤ ꯄ꯭ꯔꯁꯥꯟꯠꯀꯤ ꯃꯌꯨꯝꯒ ꯊꯪꯅꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯡꯊꯛꯇ ꯁ꯭ꯔꯤꯔꯥꯝꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯔꯤ ꯑꯃ ꯂꯩꯅꯈꯤꯕꯗꯨꯅ ꯃꯍꯥꯛ ꯁ꯭ꯔꯤꯔꯥꯝꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯈꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯒꯤ ꯅꯨꯄꯤ ꯎꯠꯇꯔꯥꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯕꯤꯀ꯭ꯔꯝꯅ ꯑꯩ ꯃꯐꯝ ꯑꯁꯤꯒꯤ ꯑꯦꯁꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯦꯁꯥꯏ ꯑꯗꯨꯕꯨ ꯆꯪꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯁꯥꯏ ꯑꯗꯨꯁꯨ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯤꯁꯛ ꯑꯣꯏꯔꯤꯕꯅꯤꯅ ꯁ꯭ꯔꯤꯔꯥꯝꯒꯤ ꯅꯨꯄꯤꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯁ꯭ꯔꯤꯔꯥꯝꯒꯤ ꯅꯨꯄꯤꯗꯨꯗ ꯌꯥꯝꯅ ꯂꯨꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯉꯝꯃꯤ ꯁ꯭ꯔꯤꯔꯥꯝꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛ ꯂꯥꯛꯄꯒꯤꯗꯃꯛꯇ ꯆꯥ ꯂꯣꯟꯕ ꯇꯥꯔꯒꯁꯨ ꯁ꯭ꯔꯤꯔꯥꯝꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯅꯠꯇꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯗ ꯁ꯭ꯔꯤꯔꯥꯝꯁꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁ꯭ꯔꯤꯔꯥꯝꯗꯤ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯁꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁ꯭ꯔꯤꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯤꯋꯥꯂꯤꯒꯤ ꯑꯉꯥꯡꯁꯤꯡꯅ ꯕꯣꯝꯕꯨꯂꯥ ꯀꯌꯥꯃꯔꯨꯝ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯎꯠꯇꯔꯥ ꯑꯗꯨ ꯎꯈꯣꯡꯇꯦꯟ ꯑꯃꯗ ꯉꯥꯗꯨꯅ
ꯃꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯎꯠꯇꯔꯥꯗꯤ ꯀꯔꯤꯝꯇ ꯈꯨꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯑꯦꯁꯥꯏ ꯕꯤꯀ꯭ꯔꯝꯒꯤ ꯃꯔꯥꯏꯕꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁ꯭ꯔꯤꯔꯥꯝꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯎꯠꯇꯔꯥꯁꯨ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯄꯒꯤ ꯃꯔꯝ ꯑꯁꯤ ꯑꯦꯁꯥꯏ ꯑꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯅꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁ꯭ꯔꯤꯔꯥꯝꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯪꯖꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯗꯨꯒꯤ ꯋꯥꯔꯤ ꯂꯤꯊꯣꯔꯛꯏ ꯍꯥꯏꯕꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯁꯥꯏ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯤꯊꯤꯜ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯥꯟꯅꯄꯣꯠꯀꯤ ꯅꯣꯡꯃꯩ ꯑꯃ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯕ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯦꯁꯥꯏ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯁꯥꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯦꯁꯥꯏ ꯑꯗꯨꯅꯗꯤ ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯅꯣꯡꯃꯩꯁꯨ ꯅꯠꯇꯅ ꯑꯁꯦꯡꯕ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯂꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯑꯝꯇ ꯄꯥꯏꯖꯒꯦ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯑꯦꯁꯥꯏ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯑꯦꯁꯥꯏ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯅ ꯃꯤꯊꯤꯜꯗ ꯄꯤꯔꯝꯃꯤ ꯃꯤꯊꯤꯜꯁꯨ ꯅꯣꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯑꯦꯁꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯁꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯦꯡꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯊꯣꯔꯛꯇꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯜꯂꯗꯨꯅ ꯕꯤꯀ꯭ꯔꯝ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁ꯭ꯔꯤꯔꯥꯝ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯥ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯦꯁꯥꯏ ꯑꯁꯤ ꯍꯥꯠꯂꯤꯕꯁꯤ ꯑꯩꯅꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯈꯣꯏꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯎꯠꯇꯔꯥꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁ꯭ꯔꯤꯔꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯇꯥꯔꯒ ꯅꯪ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯖꯦꯜꯗ ꯊꯝꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯎꯠꯇꯔꯥꯅ ꯃꯗꯨꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯂꯣꯠꯁꯤꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯁꯨ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯈꯜꯂꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯦꯁꯥꯏ ꯕꯤꯀ꯭ꯔꯝꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯕꯨ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕు ꯃꯅꯝ ꯆꯦꯟꯗꯅꯕ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯆꯥꯝꯊꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯑꯗꯨꯒ ꯑꯩ ꯃꯄꯥꯟꯗ ꯆꯠꯂꯒ ꯕꯣꯗꯤ ꯑꯁꯤ ꯗꯤꯁꯄꯣꯖ ꯇꯧꯕ ꯌꯥꯕ ꯖꯒꯥ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯔꯥꯝꯒꯤ ꯅꯨꯄꯤꯗꯨꯗꯤ ꯗꯦꯗ ꯕꯣꯗꯤꯁꯤꯒ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕꯁꯤ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯀꯤꯕ ꯌꯥꯔꯣꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯦꯗ ꯕꯣꯗꯤꯗꯨꯕꯨ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯖꯒꯥ ꯊꯤꯕ ꯂꯥꯛꯈꯤ ꯁ꯭ꯔꯤꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯗꯦꯗ ꯕꯣꯗꯤꯗꯨꯕꯨ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯖꯒꯥ ꯀꯌꯥꯃꯔꯨꯝ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯠꯇꯗꯤ ꯐꯪꯈꯤꯗꯦ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯍꯥꯛ ꯄꯥꯈꯠꯄ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯦꯁꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯍꯥꯛ ꯄꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯃꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯎꯠꯇꯔꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯎꯠꯇꯔꯥꯁꯨ ꯀꯤꯔꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯀꯤꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯔꯦꯠ ꯑꯁꯤ ꯃꯤꯁ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯁ꯭ꯔꯤꯔꯥꯝꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯄ꯭ꯔꯦꯒꯅꯦꯟꯁꯨ ꯑꯣꯏꯕ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯖꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯔꯤꯔꯥꯝꯁꯨ ꯎꯠꯇꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯖꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯎꯠꯇꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯒ ꯊꯝꯃꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯤꯃꯟꯈꯤꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯖꯜꯂꯗꯨꯅ ꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯠꯇꯔꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯔꯥꯝꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯕꯨ ꯃꯤ ꯀꯅꯥꯝꯇꯅ ꯈꯪꯍꯟꯗꯅꯕꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯀꯧꯁꯤꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯔꯥꯝꯗꯤ ꯀꯩꯗꯧꯕꯒꯤ ꯉꯛꯂꯣꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ MLA ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯒꯤꯐ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤ ꯌꯦꯗꯨ ꯑꯗꯨꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯏ ꯑꯗꯨꯕꯨ ꯌꯦꯗꯨꯗꯨ ꯐꯣꯟ ꯄꯥꯏꯈꯠꯂꯝꯗꯦ ꯃꯗꯨꯒꯤꯗꯤ MLA ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯃꯤ ꯑꯅꯤ ꯑꯃꯨꯛ ꯄ꯭ꯔꯁꯥꯟꯠꯀꯤ ꯃꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯕꯦꯒ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯦꯛ ꯇꯧ ꯀꯔꯤꯒꯨꯝꯕ ꯌꯦꯗꯨꯅ ꯒꯤꯐ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯂ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯕꯨ ꯊꯥꯔꯛꯈꯤꯕꯅꯤ ꯕꯤꯀ꯭ꯔꯝꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯃꯈꯣꯜ ꯇꯥꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯗꯤꯋꯥꯂꯤꯒꯤ
ꯑꯉꯥꯡꯅ ꯕꯣꯝꯕꯂꯥ ꯊꯥꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯣꯝꯕꯂꯥ ꯃꯈꯣꯟ ꯃꯥꯡꯈꯤꯕꯅꯤ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁ꯭ꯔꯤꯔꯥꯝ ꯑꯃꯁꯨꯡ ꯎꯠꯇꯔꯥꯁꯨ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝ ꯕꯣꯝꯕꯂꯥ ꯊꯥꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯦꯗ ꯕꯣꯗꯤꯗꯨ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯔꯥꯝꯁꯨ ꯗꯦꯗ ꯕꯣꯗꯤꯗꯨꯕꯨ ꯄꯨꯊꯣꯛꯀꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ इखंग खाउदना मखोइगी थोंग अदुगी डोरबेल दु खेंखि डोरबेल दु खेंखoi मदौदु उरुबा मतमदा मखोइ खंप्रे खंगमी मखोइसु उपाय लेत्रदुना थोंग अदु हांतोलुबा मतमददि मफम मदुदा पुलिस क्यामरम लेप्तुना लेरमबगी मोंग अदु उबा फंखि पुलिस सिंग लापै मोंग अदु उरुबा मतमदा सोमना कंदा श्रीरामदि पाकपना लोइक्रे मदुदा पुलिस सिंग अदुना हाइरक्लिबसना अखोइ मफम असे लालिबसि मफम असे नुपा मसा अनीमा खनै चेनै हाइबगी दमकता लाखिबनि अदुगा अखोइगी सीआई दुसु थबा अमा चथोखिबना मरम ओइदुना अखोइना मफम असे लालिबनि अदुगा मफम असे इरांग थोक्तनबैदमकता अखोइना मफम असेदा यूम खुदिमकि ममादा कांस्टेबल अमनि थंबनि हाइदुना हारखि मदुगिदि सोमना कंदा एमएलए की मिसिंग अदुसु प्रशांत की मयुम तमना लाखि अदुबु मखोइना मफम अदु लापा मतमदा मफम अदुदा पुलिस क्यामरम लेरमबगी मौंग अदु उरबा मतमदा मखोइसु मफम अदुरा चंग फंगमखिदे उपाय लेत्रबनिना मखोइसु मखोइ गारिदुदा फमलदुना पुलिस सिंग अदु चतखिबा ngaijaba natana उपाय लेखिदे मदगिदि सोमना कंदना पुलिस सिंगसु मफम अदुदा पेट्रोलिंग तादुना लेद्रोबनिना मखोइसु सागला समनंग थक्कि हादुना श्रीरामगी नुपीदुदा हारखि श्रीरामसु उपाय लेत्रबनिना महाकि नुपीदु कौथोइ अदुगा चालो लो हादुना चालो ललमे चालोंबा मतम अदुदा सोमना कंदा डेड बॉडी दुदि पुलिस सिंग अदुना फमदुना लेरिबा सोफा दुगि नाकंदा लेरिबनि मदौदु उरबा मतमदा सोमना कंदा श्रीराम अमसुंग महाकि नुपीदुदि पाकपना लोइक्रे मखोइदि पुलिस सिंग अदु करम कांदा चतुरिबनो हादुना खंजदुना लेबनतना उपाय लेखिदे श्रीरामगी नुपी उत्तराना मखोइगी दमकता चा लोलदुना फ्लास्क अमदा चादु पिरमी चादु पीबदगिदि मखोइसु मफम अदुदगी चलगे हादुना चलमे पेट्रोलिंग दि तादुना लेरिबनिना मखोइ करम कांदा चतुरिबनो हादुना ngaijabनतना उपाय लेखिदे पुलिस सिंगसु ngaके मतुंगदा चक्रे अदुगा सोमना कंदा एमएलए की मिसिंग अदुसु गारीदुदा पुलिस सिंग चटकिबा ngaइबो ओइना असमसुम लेबदुदा मखोइसु तुमथक्रे मदगिदि सोमना कंदा श्रीरामगी कोकता आइडिया अमा लागले मदुदि मागी युमथंगनबा प्रशांत की मयुम ममांगदा कार अमा खामदुना लेरिबा अदुदा डेड बॉडी सि हापचलदुना पुरदुना चलगे हादुना खलमे मतौसुना मा प्रशांत की मयुम लाई अदुगा प्रशांत की मयुम मदुगी सोदुबु थुवारदुना गारीदुगी सोदु थिरमे मदगिदि सोदु फंगबदगी मा प्रशांत की स्पोर्ट कार दु थौदोक्तुना लाई प्रशांत की स्पोर्ट कार अदुदा डेड बॉडी दु हापचलदुना मा मफम मदुरि थौतुरई मफम अदु थौतुरपा मतम अदुदा एमएलए की मिसिंग अदुरि तुमदुना लेबना मरम ओइदुना मा चटखिबदु खंगौदे मतौसुना माकी नुपी अंगांग लोइना गारीदु थौदोक्तुना डेड बॉडी दुबु डिस्पोज तौनबैदमक्ता लाखि मदगिदि महासु गारीदु असुम थौदुना लापा मतम अदुदा महाना बॉडी डिस्पोज तौगनि हाइदुना लाखिबा जगादुददि मफम अदुदा मी क्यामरुम थोमदनदुना लेरमले पुलिस सिंगसु लेरमले अदुगा मफम अदुदा कदौरिबा जानो हाइदुना महाना यिंगलुबा मतमदा अमसुंग मफम अदुदा लेरिबा मिसिंग अदुदा हंगलुबा मतमदा यु ngawbu nupa ama mafam asida tasinduna sikimana maram moiduna mafam ase crime scene oiduna leire haiduna harakki mafam aduna numidang aduda mangwandagi chalokhiba constable adu soleramli aduga constable aduna Srirambu urupa matamda mahana Srirambu kaurei Sriram di somna kan rocha aduna leramli adupo constable aduna mangwanda hanjina korokona maram moiduna mahasu upari tapanina kumbata ke kadobala lebano haiduna constable na halapa matamda ngarang numidang chagi flask adu lobala libani haiduna mahasu khomjinjarami madura constable aduna karigino chagi flask bo asuklamna crime scene mafam ase lobala libasibu haiduna khanjaduna lehobanatana upai lekide mahala mafam atri tholapum madamada maki driving teacher adu su thenarami driving teacher aduna gari du urba matamda gari du khalami maramdi mahala pamjakiba sports car oibanina mahala Sriram khamkhibani madudagi Sriram da सिगी गाड़ी से यादे हाइबदाइने हाइदुना हांगबा मतमदा यारे हाइदुना मासो ड्राइविंग टीचर अदुदा करिमता हाइरमदेबिदा गाड़ी दु थौदोक्तुना लाखे लंबीदा महाना गाड़ी दु थौदुना समसम लापा मतमदा कारण लेजद्रबा डेड बॉडी बो संस्कार तौबा याबा मफम अमा लेरे हाइबगी मफम सिंग असि महाना थेंगनरमी मतौदु उरबा मतमदा महाते यामना हराउजबा हाइबदा वैखे मदिगिदि एमएलए की मिसिंग अदुसो प्रशांत की मयुम अदुबो संगदु लेबदो हवलक्तुना मखोइसो प्रशांत की मयुम अदु लालमे प्रशांत की मयुम अदुला लापा मतम अदुदा मफम अदुदा गाड़ीसु लेरमद्रे अदुगा बैगसु लेरमद्रे मफम असि खंगलुबदगी मखोइ उपाय लेत्रदुना एमएलए दुदा पाउ पिरमी
MLA duna paw phangkhibadagi MLA dudi sawbun loikre aduga gari dubu yam thuna thi waiduna order pirakhe madigi somna kandana sinamadana koina u phanglibase SI Bikram gi nupi to so ma ki nupa do halaktre haiduna police ta complaint to bolalame adubu police station adra leriba mi sing aduna di Bikram se ngalita nupi da ngawduna lebanina red light area am da tadra leram gani haiduna kanjarame maramaduna masi normal ne haiduna kanjarame nupi du su makoina bedam korduna akwa yam thuna thina bo hona jara khaduna SI gi nupi do mafam adre thadukhe tawdabu masi gi wafam se constable sudire to de khara lumna kanjarame aduga masing matang sida kamai toksige haduna mahana makoi officer duna hangbo matamda karigumanangna SI sebo thiduna pawasi mahaki nupi da tamam bataragadi SI gi nupina SI aduga wai sanaratuna nangi promotion phaba pihan bangamgani haduna harakhe wafam rutaruba matamda constable duso SI du buthirage haduna ma lepcharami ma mangwana case ma lagle haduna khanjakhe madigi MLA gi mi singaduso haibidi makoi ni so yedu buthiba horke karigumba yedu thiba taragadi begadogi matangda mahana soina khamgani hadra makoi thajaba thamke madigi makoi police station da lakhe police station da makoi la lebesidi yeduna police station gi mi singaduda mantri gi mi singadra paw pirdra kanagumba mi amani tharo hadna paw pi khibna mafamatuda laporame madigi makoi ni laktuna begado kadai da leibno hadra hangpo matamda yeduna harali fasina aisu numidang aduda prasan ki mayumdagi begado loba chapani adubo SI Bikram na aibu phakibani hadun harake mahana aibu phobaya phoki amusong karigidamakta mafam asila kibno hadun hanke aisu upari tabadagi mangonda wafam singa selon tanthokre hadun hare wafam rutaruba matamda MLA gi mising aduso begadu soidana SI Bikram na puraga mang khibo ramgani haduna makoi thajanarame masi wafam singa si MLA du da mahaki mising aduna tame madura MLA du harali basna ai aduda khangde ai begadu thidun porakadamni SI do Sigar Changira Begadu Pudru Lakta Bayar Hadun Harake Madigi MLA gi missing of the so SI Vikrambo Thiba Horke Aduga Somnakanda Constable Sudhir so SI Vikrambo Maki Contexting Season Aduna Asumasum Thiba Horme Mato Sumna MLA gi missing of the so SI Buthirame Amusum Police so SI Buthiduna Leramli Madigi Constable Sudhina Asumasum Investigation Tropo Madamada Numidanga Duda Haibidi Diwali Numidanga Duda SI Bikram adu Sriram gi mayamda lakhe habase lagai gi mising adu dagi mahana khangbangam khe madagi akhoi somna kanda ubu phangdiba se driving teacher adu so MLA gi machan pidubo driving tamidro leramli aduga maha ke machan pidubo MLA gi mayamda thendun laklame madagi maha so MLA du gi mala changchalakna harakle base nagi nasana pise driving to waherani aduga nasana pise na gari phajana thauba tambiba taragadi nana gi gari ma pibi gani haibada ni haidun hari Poini pigani haduna MLA dun hare maduda adu idagari pare nangi PA prasanta pikiba sports car do adu mam pibi hadun hare madigi mahala makata aduna hare vasina ngasi su madugi kari do Sri Ram na thawuna zakibdo ai thena hawi hadun harake wafamul taruba matamda somna kanda PA gi gari duda mahaki ke badu yawdul leri banina masu yamna ngana driving teacher duda nangdi gari do kalai da thenari bano hadun hangi maduda aisu singlambi da thena bani gari do Sri Ram na thawuna zakibani hadun harake somna kanda MLA duna khali basina gari do SI Bikram na thawuna zakibani haduna khalambani adubo Sri Ram na thawuna zakre haba wafamasi taruba matamda ma gyana malakhi madigi MLA duna ma ge mi singadura phone thawuna harilipase chalo na khoi Sri Ram gi memda chalo gari do mahana thawuna zakre aduga pega do ma ki memda library yong haduna harake madigi MLA gi mi singado Sri Ram gi memda yorpa matamada Sri Ram di ma ki memda leramdre yumadu solonduna makoi chakhiduna leramle madigi di mafam aduda ahalwari bi nipi malalame maduda Sri Ram hoisibu karai chakibno haidun hangpa matamda Sri Ram na chalamdri basidi ma ki nipi mapam tanatana dira moi haidun hare makoi mapam da Diwali pangthona ba chatpa rangmani haidun harake madigi di MLA gi mi singa so makoi gi khongol leraduna Sri Ram gi nipi gi mapam gi lam chitur tamda makoi su gari thawna lakhe madigi di Sri Ram amsong ma ke family do gari do ngadan thawdotuna lakpana maram moreduna makoi karimta sarak tharakta taramde upali tramni makoi so lambi da lakpa matam aduda dawa ama thengnarame dawa aduna makoi gari khamame amusam makoi mafam aduda sana thangna baidamakta sem sadun leramli madigi di Sri Ram na uttara amusong mithilda nakoi sak charamo asa thak charamo aduga ai yam thuna lakhe haduna ma mafam adurei thokhe madigi di makoi so saba thakpa loreba matungda makoi gari do thawduna asamasam lakpa matamda
ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅꯗꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯤꯔꯕꯖꯥꯠꯂ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯌꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨꯗ ꯇꯣꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯔꯤꯄꯣꯔꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯎꯠꯇꯔꯥꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯣꯝꯕꯗꯨꯅ ꯋꯥꯟꯊꯍꯜꯂꯝꯃꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯆꯦꯛꯄꯣꯁꯠ ꯑꯃ ꯂꯩꯔꯝꯃꯤ ꯆꯦꯛꯄꯣꯁꯠ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯈꯣꯏ ꯒꯥꯔꯤꯗ ꯗꯦꯗ ꯕꯣꯗꯤ ꯑꯅꯤ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯒꯥꯔꯤꯗꯨ ꯆꯦꯛ ꯇꯧꯅꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯎꯠꯇꯔꯥꯅꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤꯗꯨ ꯆꯦꯛ ꯇꯧꯏ ꯇꯤꯀꯤ ꯍꯥꯡꯗꯣꯛ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯐꯤꯔꯣꯜ ꯉꯥꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯨꯡꯗ ꯗꯦꯗ ꯕꯣꯗꯤ ꯌꯥꯎꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯎꯠꯇꯔꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯔꯥꯝꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤꯔꯥꯝꯅ ꯒꯥꯔꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯕ꯭ꯔꯤꯐ ꯀꯦꯁ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯎꯠꯇꯔꯥ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯤꯊꯤꯜꯅ ꯀꯥꯔꯟ ꯇꯥꯗꯨꯅ ꯒꯥꯔꯤꯁꯤ ꯆꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯐꯨꯜꯗ ꯆꯦꯛ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯈꯣꯏꯁꯨ ꯐꯤꯂꯝꯒꯤ ꯄꯨꯂꯤꯁ ꯃꯥꯜꯂꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯊꯛꯇ ꯂꯩꯕ ꯕꯦꯒ ꯑꯗꯨꯁꯨ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯒ ꯑꯗꯨ ꯆꯤꯡꯊꯔꯗꯨꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯕꯦꯒ ꯑꯗꯨꯗ ꯗꯦꯗ ꯕꯣꯗꯤꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯎꯠꯇꯔꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯉꯛꯆꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯒꯥꯔꯤꯁꯤꯗ ꯅꯨꯄꯥ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯤꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯕꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯋꯥꯃꯜꯂꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯁꯨ ꯆꯦꯛꯄꯣꯁꯠ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯆꯦꯛꯄꯣꯁꯠ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯗꯦꯗ ꯕꯣꯗꯤꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯔꯥꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯩ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯙꯥꯕꯥ ꯑꯗꯨꯗ ꯁ꯭ꯔꯤꯔꯥꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯔ ꯆꯠꯂꯒ ꯆꯦꯛꯄꯣꯁꯠ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏꯅ ꯍꯥꯏꯔꯝꯂꯕꯅꯤ ꯄꯤꯔꯨꯗꯕ ꯇꯥꯔꯒꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯆꯥ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯙꯥꯕꯥ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯁꯜꯂꯗꯨꯅ ꯑꯥꯗ ꯄꯨꯂꯤꯁꯀꯤ ꯆꯦꯛꯄꯣꯁꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯣꯡꯅ ꯆꯦꯜꯂꯗꯨꯅ ꯄꯨꯂꯤꯁꯀꯤ ꯆꯦꯛꯄꯣꯁꯠ ꯂꯩꯕꯗꯨ ꯌꯦꯡꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯃꯤ ꯈꯔ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ ꯃꯈꯣꯏꯁꯤ ꯑꯁꯤꯕ ꯗꯦꯗ ꯕꯣꯗꯤꯕꯨ ꯃꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯨꯕ ꯑꯃꯁꯨꯡ ꯀꯞꯄꯦ ꯍꯥꯏꯕꯗꯥꯏ ꯃꯈꯣꯏꯁꯤ ꯀꯟꯇꯦꯛ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯅꯝꯕꯔ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯑꯗꯨ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯊꯤꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯕ ꯆꯠꯅꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯥꯡ ꯑꯗꯨꯅ ꯄꯨꯔꯗꯨꯅ ꯆꯦꯛꯄꯣꯁꯠ ꯑꯗꯨꯕꯨ ꯂꯥꯜꯍꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥꯗꯨ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯈꯤ ꯑꯃꯁꯨꯡ ꯗꯦꯗ ꯕꯣꯗꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯒꯥꯔꯤꯒꯤ ꯗꯤꯛꯀꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯊꯦꯡꯒꯥꯏꯅꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯈꯩꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯣꯔꯃꯦꯜ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯃꯥꯒꯤ ꯑꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯑꯩꯁꯨ ꯗ꯭ꯔꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯔꯤꯄꯣꯔꯇꯔ ꯁꯥꯔꯗꯨꯅ ꯅꯈꯣꯏꯗ ꯋꯥꯔꯤ ꯑꯃ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯈꯔ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯅꯪꯅ ꯗꯦꯗ ꯕꯣꯗꯤꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯔꯪ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯁ꯭ꯔꯤꯔꯥꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤꯁꯨ ꯖꯨꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯤꯕꯅꯤ ꯃꯥꯁꯨ ꯋꯥ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯐꯝꯗꯨ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯍꯧꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯎꯠꯇꯔꯥꯒꯤ ꯃꯄꯥꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯣꯗ ꯀ꯭ꯂꯣꯖ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯔꯣꯗ ꯀ꯭ꯂꯣꯖ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯀꯣꯏꯊꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯔꯥꯝꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥ ꯑꯃꯒꯤ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯃꯒꯤ ꯐꯪꯁꯟ ꯑꯃ ꯇꯧꯔꯝꯃꯤ ꯐꯪꯁꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯛꯄꯒꯤ ꯊꯕꯛ ꯑꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯁꯨ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯗꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ
mafam aduna police amsu laki police adu laluba matamda nupa aduna madugi gari du yengladuna sumak leibagi mong adu urba matamda Sriram nadi mahaku phabala libni hadno khanjarami adubu police adu su gari du ngaujaba oidru leramli police adu ga Sriram ga waisana dun leringai matamadda mithilna police adu gi nongwai dubu tumina huran pudna chakre aduga mahana mafam aduda maga chammanaba reels ta ngaujaba nupa amaga thendarami reels ta ngaujaba nupa du so mafam aduda nongmai kaptuna sibagi style si tausi video namsi hadun leramli masu position semdu lerami mithil su nongmai adu namdu leramli madagidi nongmai sumthi duna lakpa matamda mithilna nongmai du nupa du namdu leramagi bong adu urba matamda nongmai adu sengmani hadun haraki amusong mithil su nongmai adu langthomdana mafam adu chenki madugi matungda Sriram su mahaki nupiga loinana mafam adu tholaki labida samasam lakpa matam aduda makhoi garigi petrol adu loiki petrol adu loikhrabanina Sriram su kari tawgadamlo haibdu yan tadre ma petrol lawrugi haiduna maki nupi amasong angang adubo gari du dagi tholo aduga gari du sangam haidun haraki tanjadura mafam adura MLA gi mising adu gari thodu laki amasong maki nupi duda thang uladuna gari sigi sopiro haiduna gari du gi sopurduna makhoi gari da yawba petrol adu habladuna sports car adu dead body ga loina purduna chatki Sriram na halakpa matamda gari du leremdabai mong adu urba matamda maki nupi na tholiba sing ase nangna thon mangaktani karigumba nangna SI adu khandaramdaba taragadi SI adu akhoi yumda laamoidabani haiduna badnam tawpi mong aduda somna kanda Sriram gi thamoi du pungai kaiki maki nupi mangna mangona sumna harakpagi mong adu urba matamda mago wakal yamna handaki madagidi fare nakoi chakro aduga ai police surrender tawrage ai jail changasu changjakhre haduna haraki adubu maki nupi duna lale aibu ngapi haiduna ma surrender tawbadu yakide madagidi khangkhaudana makoi gari do mathandana thauduna lakpai mong ama urba matamda makoi ni magyamna ngaki adubu gari do thauduna laklibasidi drama sanaba nupa du thauduna lakpoiramle haibidi drama sanaba nupa duna wairi thoroklibase maki drama do cancel tawre haiduna ma rambi da yu thakladuna yam sauduna lakibani aduga gari du thenaki gari sidi aigi fan amagi gari ni nangna hekta hurandana pudu lakpa yabra haiduna maki drama gi police khara puthoroktuna makoi bukian kangang tawduna gari du ma thawduna mafam sida amuk lakibani haiduna makoi da haraki mado usumna makoi na matha saruba dead body mangkhre haiduna khalu paseng adu amuk gari du laklabani na makoi wakhal amati lakcharami asum makoi su gai thawduna lai kana lejadraba dead body bo sanskar taw hariba mafam adu yorki mafam adu yorpa matamda sanskar tawriba mi eduga uttaraga wari sanaraduna mahaki wakhal adu divert hondan thamami tanjadullo tuna Sriram so dead body do tumina dead body kyamanum paiduna deriba mafam aduda dead body du langsilami dead body du hek langsilammadagi de makhoi su mafam adu gi chenthoraki madagi de makhoi su gari du thoroktana amu halapa matamadada daba amda makhoi asa thaksaraduna wakal khara santida nena tatuna lejaramli madagi de khanghaudana Sriram gi phone da kanaguma misak unknown amana phone tawraki aduga mahal haraklibase nangna SI Vikram bohale base ai khangi aduga masi wafam ase karigumba police ta khangani daba taragadi angoda lupa crore ama pi waiduna haraki aidi pasha adu yambadri kalai lowtribno haiduna Sriram na harakpa matamda nanga MLA ga thabag ama lekibdai ma ki thabag ru tawiba taragadi nangmoda pasha do pirakari haiduna haraki somna kanda Sriram de wafam adu taraba matamda mahakti tu chungba habidu weki kari togodamno haiduna khanjarami maduragi de mahal haraklibasina aidi pasha leite aduga nangna karigumba madu haidokani haiba taragadi haidrasu kasu kaide ai oina police station chalaga SI Vikram adu aina halpani haiduna haiduoga loire haiduna haraki tasengna haib taragadi mahak surrender tawrage haiduna leblami maduda unknown number tu dagi na paduna haraklibasina nangna adumai khanma taragadi fare ai asengma do harage SI Vikram ase nangna hapanade nangina chanupana halpani haibase ai khange madugi proof lei haiduna haraki wafam taraba matamna somna kanda Sriram kari tawgadamno khangdre mahakti mahaki machanupagi thawaidabu kanjaningi mahaksu numidang adu khanba yaba khalaba matungda mahana mahaki phone adu putholaduna video recording tawi amasong mahaki maral sing adu confess tawi aina SI Vikram bu hatkebani nongma aiga mahaka traffic da khana chaina kibudagi mahak aingonda ngalitana harassment pi akoi mungda laktuna aigi ne pi angang singda usit thawaidana tawai mong adu ai thengnaruba matamda ai chawning man khiduna mahaki nomai du muladuna mahaki marai bakta nomoina kaptan hatpani masida aigi nupi amasong aigi isa chenadi haiduna haraki aduga ai sikraba matungda masigi hiramda aigi nupi angangda
ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯃꯊꯥ ꯁꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯁꯥꯏꯗ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯁꯨ ꯑꯦꯁ.ꯑꯥꯏ. ꯕꯤꯀ꯭ꯔꯝꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯅꯝꯂꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯅꯝꯈꯤ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯠ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯔꯤꯔꯥꯝ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯔꯤꯔꯥꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯄꯥ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯔꯣꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯗꯒꯤ ꯄꯨꯕꯅꯤ ꯑꯗꯣ ꯅꯪꯅ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝꯕꯗꯨꯗꯤ ꯀꯩꯗꯧꯕꯩ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯗꯨꯒꯤ ꯔꯤꯄꯣꯔꯠ ꯏꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯏꯔꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯣꯔ 2 ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝꯅ ꯆꯥꯎꯔꯦ ꯑꯦꯁ.ꯑꯥꯏ. ꯑꯗꯨꯕꯨ ꯍꯥꯟꯅ ꯀꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯦꯁ.ꯑꯥꯏ. ꯑꯗꯨ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁ꯭ꯔꯤꯔꯥꯝꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯏ ꯑꯦꯁ.ꯑꯥꯏ. ꯕꯤꯀ꯭ꯔꯝ ꯑꯁꯤ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯔꯤꯔꯥꯝꯁꯨ ꯑꯦꯁ.ꯑꯥꯏ. ꯑꯗꯨꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯇꯦꯕꯜ ꯑꯗꯨ ꯊꯝꯃꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯪꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯇ꯭ꯔꯥꯐꯤꯛꯇ ꯑꯩꯈꯣꯏꯅꯤ ꯈꯟꯅꯈꯤꯕꯗꯣ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯝꯂꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯈꯤꯕꯅꯤ ꯑꯩꯈꯣꯏꯅꯤ ꯈꯟꯅꯔꯛꯄꯗꯒꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯂꯧꯗꯨꯅ ꯃꯉꯣꯟꯗ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯃꯥꯃ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯁꯤꯒꯤ ꯖꯦꯔꯥꯝ ꯑꯁꯤꯗ ꯑꯩ ꯆꯤꯡꯅꯩ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯛ ꯆꯥꯎꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁ꯭ꯔꯤꯔꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯑꯩ ꯅꯈꯣꯏꯗꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯁꯥꯅ ꯂꯥꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯖꯕꯅꯤꯅ ꯑꯩꯒꯤ ꯄꯅꯤꯁꯃꯦꯟ ꯑꯁꯤ ꯌꯥꯝꯍꯟꯗꯕꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯇꯦ ꯀꯣꯔꯠꯀꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯣꯀꯞꯇ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯁꯤꯅ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯖयरामꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨ ꯑꯃꯨꯛ ꯍꯣꯡꯗꯣꯔꯛꯈꯤ ꯑꯩꯅ ꯑꯦꯁ.ꯑꯥꯏ. ꯕꯤꯀ꯭ꯔꯝꯕꯨ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯗ ꯁ꯭ꯔꯤꯔꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯦꯁ.ꯑꯥꯏ. ꯕꯤꯀ꯭ꯔꯝꯕꯨ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯤꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯤꯕꯨ ꯐꯥꯒꯤꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯅ ꯍꯥꯠꯂꯦ ꯑꯃꯨꯛ ꯍꯥꯏ ꯑꯃꯨꯛꯅ ꯅꯆꯥꯅꯨꯄꯥꯅ ꯍꯥꯠꯂꯦꯅ ꯑꯃꯨꯛ ꯍꯥꯏ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯗ ꯁ꯭ꯔꯤꯔꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯦꯁ.ꯑꯥꯏ. ꯑꯗꯨꯒ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯣꯏꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯪꯅꯕꯨ ꯍꯥꯠꯀꯦꯔꯥ ꯅꯪꯒꯤ ꯅꯆꯥꯅꯕꯨ ꯍꯥꯠꯀꯦꯔꯥ ꯅꯈꯣꯏꯅꯤ ꯀꯣꯔꯠꯇꯗꯤ ꯌꯧꯔꯅꯤ ꯑꯗꯨꯒ ꯄꯅꯤꯁꯃꯦꯟ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯔꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯔꯗꯔ ꯑꯃꯁꯨꯡ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯔꯗꯔꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯔꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀꯝꯗꯧꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄꯗꯒꯤ ꯑꯁꯦꯡꯕ ꯃꯤ ꯍꯥꯠꯄꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯒꯣꯔꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤꯅꯦꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯝ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯁ꯭ꯔꯤꯔꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯑꯩꯅ ꯀꯥꯞꯊꯣꯛꯑꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯃꯥꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯦꯡꯗꯕꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯅꯣꯡꯃꯩ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯔꯥꯝꯅꯗꯤ ꯀꯝꯗꯧꯅ ꯑꯣꯄꯔꯦꯠ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯊꯝꯂꯗꯨꯅ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯅꯝꯕ ꯃꯇꯝꯗ ꯁꯦꯐꯇꯤ ꯑꯣꯟ ꯇꯧꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯃꯔꯨ ꯆꯠꯈꯤꯗꯕ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯩꯁꯤ ꯂꯣꯛ ꯆꯤꯡꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯂꯨꯝꯃꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯉꯝꯒꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩꯁꯤ ꯀꯥꯞꯊꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯃꯦꯒꯖꯤꯟ ꯐꯨꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯗꯤ ꯃꯥꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯍꯥꯛꯅ ꯀꯥꯞꯈꯤꯕꯗꯨ ꯁꯦꯐꯇꯤ ꯑꯣꯟ ꯇꯧꯔꯗꯨꯅ ꯀꯥꯞꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁ꯭ꯔꯤꯔꯥꯝꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯆꯤꯡꯅꯔꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯂꯗꯨꯅ ꯅꯣꯡꯃꯩꯁꯤ ꯀꯔꯝꯅ ꯑꯣꯄꯔꯦꯠ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯊꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯇꯝꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯑꯦꯁ.ꯑꯥꯏ. ꯑꯗꯨ ꯍꯥꯠꯈꯤꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯀꯣꯟꯁꯇꯦꯕꯜ ꯁꯨꯗꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ
एसआई अदुबो अतोपा नोंमै अमना कापम सोइदना ओरंगनि हादन हरे मदुर श्रीराम हरलिबसना अइबु नोंमै क्याम लैदरिबनो अइबु पुलिस लो नंगदौना हादन हरके मदगदि सुधीर सावदना महापु लोकपता नमसलदना फुथरगा वांग पहुंग तौतरगदि असेंग खमंग ngमगनि हादना चिंगदुना चके तबु मतमददा श्रीराम हरे अमतंगाइबिको अदोंगी ऑफिसर दा आई वीडियो मेसेज नंग थाजगे हादन हरके असुम तौदना महाना वीडियो अमा मखोई ऑफिसर दा थाजलमे नुमिदांग अदुना महाना सुसाइड तौगे तौबु मतमदरा माके मचानुपाना मंगोना मेसेज अम थारके थारलिबा मेसेज असे माके मचानुपाई ममानबसु रील्स अमनमे हादना मंगोना थारकपनि अदुगा माके रील्स अजिगा ममानबुई रील्स अजिगा करबना फजगे यंगो हादना मंगोना थारखेबा रील्स ओइदुना लेरमली रील्स अदु येलबा मतमदा पुलिसिंग अदुदे यामना ngakre मदुदा सुधीना कइनो मामा हादना हंगबा मतमदा सुधीरसु रील्स अदु यंगी अदुगा रील्स अदुदा यावमनि बसे ममानबदुगी मनिंगदा सुधीरसु ममाई मै खमजलदुना नोंमै पाइदुना श्रीरामगी मयमदा नोंमै कापकपा टाइमिंग अदुदा वीडियो अदु लौबो ओइदुना लेरमले मदगी श्रीरामदा कांस्टेबल सुधीदा नंग हौजिति एविडेंस मसा असिना फारेदना हादुना हरके वफम रुतारबा मतमदा हौजे सुधीर सुरुकका चमखलदुना यामना लिंगना नोखायदुना एसआई की फममदुरा फमलदुना मखोंग थांगतुना दिरमे अमसों महाना वाइली थोरकलिबा से एसआई विक्रमना माकी निपीगा नुमिदांगदा लाक्तुना फिजिकल ओइनादुना लेरमली ममांगतकी मतमदा एसआई विक्रमना हेग लोइनादुना लेरमलिबसिदि सुधीरगी निपी ओइदुना लेरमले मरमदुना मा लमन खुंगनि हायदुना लेप्तुना लेखिबनि मदगिदि सुधीर मखातारे महाना विक्रमबु कुपसिन सेनदुना लाके अदुगा यदुदगी महागसे पी अदुगी मयमदगी बेग लौबा चक्के हाबसे पाव फंखि मासु पी अदुगी मयमदमना लाके मदगिदि एसआई अदुना पी एगी मयमद चंगेदि हायद्रदुना श्रीरामगी नुपीदुबु उरबा मतमदा महा नुपीदा चोलुबा हाबिदो कौरबनिना श्रीरामगी मयमद चंखि अदुगा आइसु थोनावदगी महापु हानबा लुमदुना लेबनि तंजाचाना मफम अदुदा बोंबला क्यामनुसु थारे अमसों नंगी नचानुपागा मखोइनि सानबगी मोंग अदुदा आइना मंगोंदा नोंमै कापतुना महापु मफम अदुदा हाटखिबनि हादुन हरे आइसु इवा वादना नंगसु दसा थाजरेदना हादुन हरके अदुगा नंगना डेड बॉडी दु मांगहनबैदमता गाड़ी कोइथौ थौदुना लेख्रे मदुदगी देसु तंजाम फलदुना क्राइम असी नंगना तौबने हाबसे आइना फजना मयानु थाजनबैदमता प्लान तौबा हौरक्ले मदगिदि सुधीर मखातारे अदुगा नखोइना खंगदबा वफम अमसलेरि मदुदि आइना आइगी निपीदसु होराइना लेंदुना मतु मतु कक्थलदुना हालबनि हादुन हरके मदगिदि कांस्टेबल सुधीरना हरलिबसना नंगी एविडेंस अदुदि मचा मसुनि अदुगा नोंमै कापदा सिजिनखिबा नोंमै अदो डेड बॉडी दुदा मरुदु पांदुरा लेरमगनि अदुबो डेड बॉडी दुदि नंगना मै थादोक्रेना हायरबनिना करमाइना प्रूफ तौदुरिबनो हायदुना हरके डेड बॉडी दु मै थाद्रि हायदुना श्रीरामना हरके वफम रुतारबा मतमदा सोमनाकंदा कांस्टेबल अदुदि होमानपि काबा हायबदो ओइक्रे मदुदगिदि माना फ्लैशबैक की वारी मनि थोरे मदुदि डेड बॉडी दु मै थाखरब्रा नत्रगा थादब्रा हायबसे खंगदोरबैदमक्ता मै थाबा मदुर लाखे अदुबो मफम अदु लाबो मतमदा महाना मै थारिबा मीदुदा डेड बॉडी सिंग अदु मै थादोखरब्रा हायदुना हापो मतमदा थादोखरे हायदुना हरके मदुदगिदि श्रीराम सु मथायन सारदुना मै थाबा मदुगी यम मदुगी थोंगावदुगी नाकंदा मथा सादुना लेरि तजादुर एमएलए ना फोन तौदुना नंगी नने पोना कुबो नंगी नसेनपा आइगी खुता लै करिगुंबा नंगना मकोइबु हिंगना पांबा तारगदि बेगदु पुदुना लाओ हादुना एमएलए दुना मंगोला फोन तौरके मांग मथायन साके करि तौफुं खंगद्रा हायदुना खोइदोक सावदुना थोंगावदु थिल्लुबा मतमदुदा पुलिस अदुगी डेड बॉडी दु मै थादबिदा लेरमबगी मोंगदु उरुबा मतमदा महाक डेड बॉडी दु पुरदुना लाखे मतौसुना पुलिस सिंग अदुगा लोइनना डेड बॉडी दु गारीगी दिक्की मनंगदा यावबदु मखोइना हांगतोक्तुना यिंगलमि मदिगदि श्रीरामना कांस्टेबल सुधीर हरलिबसना करिगुम मिसिंग असना प्रॉब्लम लेबा तारगदि पुलिस की मनालता चतपनि अदुगा प्रॉब्लम असी पुलिस न थोंबा तागदि मिसिंग अदु कनाई मनालता चतुरिबनो हायदुना हाके मदिगदि ऑफिसर अदुना श्रीराम हरलिबसना अमबोइरो श्रीराम नंगना तौरिबतुसो अरानबमनि हायदुना रे मदुदा मतुंग तौदिरारु हायदुना श्रीराम सो मफम अदुरि चतके अदुबु पुलिसना कौबु मतमदरि लाकदबनि को हायदुना माबु मफम अदुरि थादोके अदुगा कांस्टेबल अदुसो मखोइना फाखे अदुगा डेड बॉडी दुबसो फोरेंसिक द थारदना पोस्टमार्टम तो होइको हायदुना ऑर्डर पीखे मदिगदि श्रीराम सो माके इमुंग मनोंगी मिसिंग अदुबु कन्नबुगिदमक्ता बेगदु पुरदुना एमएलए दुगी मयमदा लाखे अदुगा एमएलए दुगी मयमदा लातुना हायरिबसे होय एन पी दुगी गाड़ी दुबुदि पुदुना चले अदुबु गाड़ी दुदा बेग अमता यावमदे हायदुना हरके अदुबु बेग यावदब तारगसो आई इमुंग मनोंबु कन्नबुगिदमक्ता पोट अमदि लै हायदुना मंगोंदा वीडियो अम थाजलमे अदु वीडियो दुदा यावरिबसे माकी नुपी उत्तराना मंत्री दुगी मचा नुपी दु किडनैप तौदुना करिगुंबा आगे इमुंग मनोंगी मिसिंग थादोरक्तबा तारगदि
natai charo haiduna warning pidu lerambagi video do thengdarami asum tawduna mantri aduna uttaragi imung manungi mising adu thadorakhe madigi Sri Ram haralibasina nangna leiriba tension adu uruba matamda yamna maru oiba poramadi oiramgani haiduna enthajai akhoini leinakiba mari dugi matunginadi haibidi nuainadaba mari dugi matunginadi karigumba aina nangi against karigumba phangamba taragadi nang jail la soidan lerammoidra haidun harakhe maramaduna nangi begadu aingonda leiti haidun harai madigi Sri Ram su mayumda laduna PA du wari sanaba matamda numit aduda begadu aina puduna chale aduga sungumba aina yadaba paisa pithok pisingi thabak tawhum matam asida makoina begadu ai gari de he thamamduna puduna chapani adubu aisu numit aduda paisa khara darka oibuna maram moiduna begadu aina puduna chapani haiduna PA duna harakhe aduga mantri dugi mi aduna thiba lakpa matamda SI Vikramda mahabu phakre aduga Vikram su paisa du thiba lakpa matamda mahasu sikibagi pause taba matamda ichu nungaiti haiduna harakhe aduga paisa dugi hatukta nangonda thengnakiba problem sigi matangda ai nangonda lale aibu ngapiu haiduna harakhe matawsana makhoi family si amu normal si hanjalakhe amasong nungai phana amu hingkhe movie sigi waise phajai na tar phajade habse kamina thamiramu phajatra su kamina thamiramu phajadu su thamiramu Thagatchari